ꯅꯨꯄꯤ ꯌꯥꯎꯗꯕꯅꯤꯅ ꯅꯤꯡꯉꯣꯜ ꯌꯥꯎꯗꯕꯩꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯊꯣꯛꯅꯩ ꯅꯪꯒ ꯍꯣꯡꯗꯣꯛꯀꯦ ꯈꯜꯂꯤ ꯎꯕ ꯋꯥꯔꯦ ꯑꯣ ꯍꯣꯡꯗꯣꯛꯀꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ Kanano? Hi ma'am. Ma'am pumnamakpo. Good morning. Ngasi yaw khara ngalle. Ngarang gi video do ai kitang singdok cha hoge duna tawjarak pone ngarang se. Ngarang gi video se akhuna bonim ibani je series khara nam gi na tawjabane do bonim ga ai ga akhoi Peter ga kenogi akhoi bonim gi yam phajaba shot ama leiri lupa kun haina ming thonba comedy series ama namgina akhoi arrange tawba hawre adugi adum khannaringai da akhoi je ngasidi atopada tawroi se mayamda prank oin tawrse leiriba imabian singda aduga nong phatok tawba yai na khallaga ko adum mayam tawre adu tawgiba prank je khara adum mangre ko thajadaba so phanam yawe akhoi adum prank tawgan banina adu pak tok loi haibdo khangbanina mayam singdu adum khangba yawe comment ta pirakpa ado ngarang gi duti akhoi prank tawgena tawgiba sida mayamna yam thajagre hena thajari ja akhoi naha singdi kya bu khanjilamoi ko ado akhoi imabian akhoi gi video si bu thawa yauna daily routine naina yengjariba imabian sing ada ahal oiraba singi damak tadi akhoi gi video se medicine ne na ngarang haibire ado akhoi kenodagi pabung ari dolang dagi ko maksu akhoi video se yengjaraga akhoi hidak si pura hidak ni akhoi gi video si pura hidak ni na phone ga tawre ado piri ga tawraga ko ado nungdang su nungthin su mathang dadi prank tawjaroi mayamda halaman jingje berani ko aina phone yadre hairobadagi kari phone leiroge paisa tharakke ai prank mathang dadi tawjaroi phone yadre haibduda phone leirakke khotke na tawdo mayambu lalena haijari mathang dadi tawjaroi prank do ado mayamna akhoi bo su yam nungsi haibdo prank gi wa khak natna su hanage dum khanga lei adubu hena su nungsi akhoi gi content se hena namna bai namakta mayamna su thawai hakchang yauna yengbiri haibdo ngarang di akhoi dum khange matung tabada phajaba puthokpa su ngamba su oisanu akhoi da bor pinabiu bonem su yaman ba thawai wabaga sabado aina adumain hayo madi acting di mai ne ko made adumain tawraga ngarang se mayamda prank tawjagibane mayamna lana khanbiganu akhoi video kaisu to oi tokningai masak su leite akhoi na ngamjaba adum akhoi di straight adum akhoi na ngamjaba adum injage ado laita akhoi gi jati gi oina khangdaba kaya murum su dum khangnaba khona jage dana changsingibanina vlog su kaisu to oi mayamda prank tawbane hindak marakse adum video su kya ka hena fajana namba ngamde thapangang ju khara bera tawba adu yum ke ga semjin khojin tawbagi adu nongju pantha su oibagi adumain chathok khotok tawbado adumaina video toina namba ngamja hawdabane mayam smaina adum singdok charamge adu hojikti makha taba tarbus ki matam ju losingre tarbus ki matam da ina video clip amani khatang namja hawi adu ningsingba oina aduga jaga ama ni su adum hapcharak ke kari lamgi jaga no habda su mayam na hena khangbirangani khangdaba yaruga su adum ai comment adum hanbirake yamna nanba jaga aina sum chalakpa ganda area yamna nungai ba nungsa palna sara su yamna
ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯃꯐꯝ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ